Marak marakta naba adaidi I taba adaidi amuksu phaba adaidi amuksu horokpa yamna ikhang khongdana henjalaktana ai haugatpa phamdaba yam naba I taba mafam jaga du chokthokpa aduna maram oiraga aise yamna nuaitaba haibu oihi ado isagi palas namsi sahi se sorana 10 years kuma maina sure jagi maraksida lakpadagi yam improve oire haitare yam nam nuaire haitare ana aina lemba wakiba kakhat phamda kumda phamba khotpa tumba sepa omu yamna wakiba haitare yam nagiba adi awaba khangiba haitare adubo jagi marakta lakpadagi di yam improve oire yamna nuaire haitare layengjakhiba Paltreatment Clinic ka adonga wari sanabagi tanja pizabo oina mari leinaba hangningba khangningbasing hangbiba yagani adugidamakta online booking tawbagi khudongchaw pizare aduna haujima comment da book haina thabiram adomgi inbox da details sing thajar lage